ꯆꯥꯗꯕ ꯀꯨꯏꯔꯦ ꯀꯥꯡꯁꯣꯏ ꯁꯨꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯌꯦꯡꯁꯨ ꯌꯦꯡꯉꯔꯣꯏꯒꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒꯤꯗꯣ ꯃꯇꯥꯏꯗ ꯄꯥꯏꯌꯨ ꯃꯇꯥꯏꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ ꯁꯨꯝ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯑꯩꯅ ꯏꯃꯣꯏꯅꯨꯒ ꯅꯪꯅꯕ ꯍꯥꯏꯕꯗꯨꯗ ꯏꯃꯥ ꯕꯕꯥꯅ ꯏꯃꯣꯏꯅꯨ ꯃꯃꯥꯡ ꯅꯪꯅꯕ ꯊꯥꯕꯤꯔꯛꯑꯦ ꯄꯣꯁ ꯑꯣꯐꯤꯁꯇꯒꯤ ꯄꯩꯁꯥꯁꯦ ꯄꯤꯅꯕ ꯇꯧꯕꯅꯦ ꯑꯗꯣ ꯄꯨꯈꯠꯄꯤꯔꯛꯅꯕꯒꯤ ꯑꯗꯣ ꯄꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯥꯡꯖꯜꯂꯒꯦ ꯃꯅꯨꯡꯗ ꯋꯥꯔꯦ ꯃꯥꯅ ꯊꯥꯡꯒꯠꯄꯤꯔꯝꯕꯅꯦ ꯑꯗꯣ ꯃꯅꯨꯡ ꯌꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯕꯥ ꯏꯃꯥ ꯑꯗꯒꯤ ꯏꯅꯥꯎꯄꯤ ꯃꯣꯏꯒꯩꯅ ꯄꯨꯟꯅ ꯍꯥꯏꯗꯤ ꯁꯦꯝꯕꯤꯔꯛꯑꯒ ꯊꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯡꯇꯣꯛꯆꯔꯒꯦ ꯇꯥꯃꯣꯆꯥ ꯂꯥꯛꯑꯦ ꯇꯥꯃꯣꯆꯥ ꯊꯕꯛ ꯍꯜꯂꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯡꯗꯣꯛ ꯀꯩꯀꯩ ꯌꯥꯎꯔꯛꯄꯅꯣꯗꯣ ꯈꯨꯂꯨꯃꯝꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯒ ꯑꯩꯅꯕꯨꯗꯤ ꯁꯨꯃꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯑꯩ ꯏꯃꯣꯏꯅꯨ ꯂꯥꯛꯇꯣꯔꯦ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯁꯨꯝ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯏꯠꯁꯀꯨꯝꯕꯁꯦ ꯁꯨꯝ ꯂꯩꯇꯕ ꯀꯨꯏꯔꯦ ꯁꯨꯝ ꯆꯥꯗꯕ ꯀꯨꯏꯔꯦ ꯀꯥꯡꯁꯣꯏ ꯁꯨꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯊꯥꯎ ꯊꯨꯝꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯉꯥꯔꯤ ꯉꯇꯥꯏ ꯉꯥ ꯑꯀꯪꯕ ꯑꯌꯥꯏꯕ ꯁꯨꯝꯕ ꯈꯔ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯇꯧꯋꯤꯗꯅ ꯑꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯔꯛꯈꯤꯕꯅꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯁꯨꯝ ꯌꯦꯡꯉꯁꯦ ꯍꯥꯡꯇꯣꯛꯀꯦꯀꯣ ꯃꯥꯅꯦ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡꯗꯤ ꯍꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯣꯁꯇ ꯊꯥꯔꯛꯄꯅꯤꯅꯀꯣ ꯃꯤꯅ ꯄꯨꯕꯤꯔꯛꯄꯅꯦ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯃꯤꯅ ꯃꯤꯉꯣꯟꯗ ꯄꯣꯔꯛꯄ ꯑꯗꯒꯤ ꯅꯣꯡꯃꯗ ꯆꯪꯕꯅꯦ ꯍꯥꯏꯔꯗꯤ ꯌꯥꯕ ꯐ꯭ꯔꯦꯁꯇꯣ ꯊꯥꯔꯛꯄ ꯁꯤꯗꯤ ꯄꯣꯁꯇꯗꯤ ꯍꯥꯞꯅꯤꯡꯉꯦꯕꯀꯣ ꯃꯅꯥ ꯃꯁꯤꯡ ꯀꯔꯤ ꯀꯔꯥ ꯀꯣꯝꯄ꯭ꯔꯦꯛ ꯄꯦꯔꯨꯛꯀꯗꯣ ꯃꯥꯡꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯕ ꯁꯤ ꯌꯧꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥ ꯆꯥꯛ ꯑꯗꯨꯒꯨꯝꯕ ꯉꯥꯔꯤꯒꯨꯝꯕ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯀꯪ ꯑꯔꯥꯏ ꯈꯔꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯁꯨ ꯑꯣꯏꯕꯅꯤ나 ꯊꯥꯔꯛꯄꯗꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯃꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯏꯃꯣꯏꯅꯨꯒꯤ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥ ꯏꯃꯣꯏꯅꯨꯒꯤ ꯀꯔꯤ ꯁ꯭ꯄꯦꯁꯦꯜ ꯍꯥꯞꯄꯛꯄꯅꯣꯗꯤ ꯈꯪꯗꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯡꯗꯣꯛꯆꯔꯒꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯔꯥꯎꯏ ꯈꯨꯌꯥꯝ ꯑꯃꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯁꯥꯏ ꯊꯥꯡꯒꯠ ꯉꯝꯗꯗꯅꯅꯦ ꯄꯣꯁꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯐꯥꯎ ꯊꯥꯡꯒꯠꯄꯤꯔꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯊꯥꯡꯒꯠꯄꯤꯔꯛꯄꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯕꯤꯈ꯭ꯔꯣꯅ ꯍꯥꯏꯕ ꯃꯆꯥꯅ ꯆꯥ ꯊꯛꯅꯕ ꯈꯔ ꯁꯨꯝ ꯄꯥꯏꯈꯣ ꯃꯥꯅ ꯌꯥꯔꯦ ꯊꯦꯡꯛꯁꯀ ꯍꯥꯏꯔꯒꯅꯦ ꯆꯠꯈꯤꯕ ꯋꯥꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯡꯇꯣꯔꯛꯑꯒꯦꯀꯣ ꯑꯌꯥ ꯀꯩꯅꯣꯁꯤ ꯌꯦꯡꯒꯦ ꯍꯥꯟꯅ ꯌꯦꯡꯉꯣ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯥꯡꯇꯣꯛꯑꯔꯣꯏꯒꯦ ꯌꯦꯡꯁꯨ ꯌꯦꯡꯉꯔꯣꯏꯒꯦ ꯑꯩ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯁꯦꯠꯆꯔꯛꯑꯒꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃ ꯌꯥꯎꯔꯛꯄꯁꯤꯕꯨꯗꯤ ꯐꯅꯦꯛꯁꯤꯕꯨꯗꯤ ꯑꯩꯅ ꯐꯅꯦꯛ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤꯅꯦꯕꯀꯣ ꯃꯆꯨꯁꯤꯁꯨ ꯑꯩꯅ ꯈꯟꯖꯔꯦꯕꯀꯣ ꯑꯗꯨꯒ ꯐꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯃꯧꯅ ꯍꯥꯞꯄꯤꯔꯛꯄꯅꯦꯕꯀꯣ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨ ꯐꯅꯦꯛꯁꯤꯕꯨꯗꯤ ꯑꯩꯅ ꯐꯅꯦꯛ ꯑꯃ ꯄꯥꯝꯃꯦꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯎꯠꯂꯔꯣꯏꯒꯦ ꯑꯩ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯇꯧꯔꯣ ꯂꯣꯏ ꯌꯧꯔꯛꯑꯦ ꯂꯣꯏ ꯌꯧꯔꯛꯑꯦ ꯌꯥꯔꯦ ꯑꯗꯒꯤ ꯀꯩꯀꯩꯅꯣ ꯅꯄꯥꯛꯄꯤ ꯃꯔꯥꯁꯨ ꯌꯧꯔꯛꯑꯦ ꯇꯨ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯑꯩꯅꯅꯦꯀꯣ ꯑꯁꯨꯝ ꯉꯥ ꯊꯣꯡꯕ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗ ꯅꯄꯥꯛꯄꯤ ꯃꯔꯥꯅ ꯁꯨꯝ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯌꯦꯅ ꯑꯩꯅ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯣꯏꯔꯁꯨ ꯍꯥꯞꯄꯨ ꯑꯗꯨꯗ ꯅꯄꯥꯛꯄꯤ ꯃꯔꯥꯗꯤ ꯀꯩꯝ ꯁꯣꯛꯆꯟꯗꯕ ꯖꯥꯠꯅꯦꯕꯀꯣ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯁꯦ ꯑꯗꯨ ꯃꯅꯥꯗꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯔꯥ ꯑꯣꯏꯕꯒꯤꯅꯤ ꯃꯔꯥ ꯑꯣꯏꯕꯩꯅꯤꯗꯅ ꯃꯔꯥꯒꯨꯝꯕꯁꯤꯗꯤ ꯀꯃꯥꯏꯅ ꯍꯣꯏ ꯀꯨꯏꯔꯕꯨꯗꯤ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦꯗꯅ ꯈꯔ ꯍꯥꯔꯠ ꯑꯣꯏꯗꯅ ꯑꯇꯩ ꯂꯣꯛꯂꯩꯁꯨ ꯌꯥꯎꯔꯛꯑꯦ ꯂꯣꯛꯂꯩꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯄ ꯖꯥꯠꯅꯦꯕ ꯂꯩꯕ ꯖꯥꯠꯅꯦꯕꯀꯣ ꯁꯤꯁꯨ ꯌꯥꯎꯔꯛꯑꯦ ꯆꯠꯀꯅꯤꯍꯦ ꯃꯣꯏꯗꯤ ꯃꯔꯨꯅꯤꯗꯅ ꯃꯔꯨꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯅꯠꯇꯦꯗꯅ ꯁꯤ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯁꯥꯏꯠꯇ ꯑꯌꯥ ꯀꯩ ꯍꯥꯏꯕꯅꯣ ꯐꯩꯖꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯩꯖꯥꯒꯨꯝꯕꯗꯤ ꯈꯔꯕꯨ ꯐꯩꯖꯥ ꯌꯥꯎꯔꯛꯑꯦ ꯈꯔ ꯁꯣꯛꯆꯜꯂꯦ ꯇꯨ ꯃꯁꯥꯗꯣ ꯇꯨ
ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯆꯪꯖꯜꯂꯛꯄꯗꯣ ꯃꯨꯁꯜꯂꯛꯄꯗꯣ ꯑꯗꯨ ꯇꯧꯋꯦ ꯇꯣ ꯒ꯭ꯔꯤꯟꯕꯨꯗꯤ ꯈꯔ ꯌꯥꯎꯔꯤ ꯇꯣ ꯍꯣ 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 ꯑꯁ ꯑꯩ ꯀꯠ ꯇꯧꯕ ꯌꯥꯝꯃꯦꯍꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯁꯤꯁꯦ ꯔꯥꯖꯃꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯌꯥ ꯐ꯭ꯔꯦꯁ ꯔꯥꯖꯃꯥꯗꯣ ꯃꯇꯣꯟꯒ ꯂꯣꯏ ꯆꯣꯡꯉꯦ ꯇꯣ ꯃꯥꯁꯦ ꯑꯈꯣꯛꯄꯁꯨ ꯍꯥꯞꯄꯤꯌꯦ ꯇꯣ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯇꯧꯋꯦ ꯖꯥꯅꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯑꯗꯨꯅ ꯈꯣꯛꯇꯕ ꯍꯧꯖꯤꯛꯀꯤꯗꯨꯅ ꯈꯣꯛꯑꯒ ꯄꯤꯔꯛꯑꯕ ꯁꯤꯅ ꯈꯣꯛꯇꯕ ꯑꯁ ꯈꯣꯛꯇꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯊꯝꯕ ꯌꯥꯔꯦ ꯑꯌꯥ ꯏꯃꯣꯏꯅꯨꯒꯤ ꯐꯛ ꯑꯃꯒ ꯍꯥꯞꯄꯤꯔꯛꯑꯦ ꯐꯔꯦ ꯐꯔꯦ 이모이누기 퍽 엄마 야오래 하피래 또 아스 아이 한덕기디 이모이누 이벤나 쌀 말래 해 이모이누 파잖아 그노 떠오나 모르비라 말래 야오래 해 벤기 그노다 타비라게 담아 누가 그이노 시보 마 아니야 나게 시간이 아니야 잠깐 기다려 마 아니 하이 하이비네 하이비 아자 오케이 오케이 거기 쟤네 셈바도 맹고 들어 맹고 노노노 맹고라티 하이비 아자 야오래 아야 깜봉시 야오래 사실 그가디 속잘래 하이디 미 말이니 뭉짱가 락거니나고 깜봉시 야오래 롬바 롬바수 레이래 아이나 롬바디 하피로 하이바네버고 깡브로 깡바네 ꯑꯗꯨꯕꯨꯁꯤ ꯑꯣꯝꯖꯜꯂꯛꯄꯒꯤ ꯃꯦꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯁꯛꯈꯥꯏꯔꯅꯤ ꯑꯣꯝꯖꯜꯂꯛꯄꯒꯤ ꯁꯣꯛꯆꯜꯂꯛꯄꯗꯣ ꯃꯅꯝ ꯊꯤꯉꯣ ꯀꯩꯅꯣ ꯀꯧꯈꯥꯗꯣ ꯌꯥꯎꯔꯛꯑꯦ ꯇꯨ ꯑꯗꯨ ꯀꯧꯈꯥꯁꯦ ꯀꯩ ꯕꯣꯔꯥꯔ ꯆꯥꯅꯕꯗꯣ ꯕꯣꯔꯥ ꯆꯥꯅꯩꯌꯦ ꯌꯣꯡꯆꯥꯛꯀ ꯀꯩꯒ ꯏꯔꯣꯟꯕ ꯍꯥꯏꯗꯤ ꯑꯩ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯀꯧꯈꯥꯁꯦ ꯀꯠꯇꯣꯏꯅꯦ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯏꯖꯥꯠꯅꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯏꯃꯣꯏꯅꯨꯒꯤ ꯀꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯀꯣ ꯁꯨꯝ ꯃꯥ ꯈꯪꯅ ꯍꯥꯞꯄꯩꯅꯦꯕ ꯀꯣ ꯀꯧꯈꯥꯁꯨ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣ ꯌꯦꯡꯒꯦ ꯕꯦꯝꯃ ꯅꯈꯣꯡꯗꯣ ꯂꯥꯏꯒꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯌꯥꯎꯔꯝꯒꯅꯤ ꯑꯣ ꯁꯤꯡ ꯑꯀꯪꯕ 이마ꯅ ꯁꯤꯡ ꯑꯀꯪꯕ ꯁꯦꯝꯃꯦ ꯍꯥꯏꯕꯅꯦ ꯁꯤꯡ ꯑꯀꯪꯕꯁꯤꯁꯨ ꯁꯨꯝ ꯌꯨꯝꯒꯤ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯌꯨꯝꯒꯤ ꯁꯤꯅ ꯈꯔ ꯍꯦꯜꯂꯤꯗꯅ ꯁꯤꯡ ꯑꯀꯪꯕ ꯂꯩꯔꯦ ꯁꯤꯅ ꯁꯣꯏꯕꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯈꯔꯁꯨ ꯑꯗꯨꯝ ꯃꯥꯅ ꯊꯝꯃꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯑꯗꯨꯝ ꯀꯪꯍꯜꯂꯣ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯂꯩꯔꯦ ꯁꯤꯡꯗꯨ ꯁꯤꯡ ꯈꯦꯗꯣꯛꯄ ꯑꯅꯧꯕ ꯁꯤꯡ ꯈꯦꯗꯣꯛꯄ ꯑꯅꯧꯕꯗꯨ ꯃꯥ ꯈꯦꯗꯣꯛꯏꯖꯥꯠꯅꯦ ꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯁꯨꯃ ꯂꯩꯔꯦ ꯀꯩꯅꯣ ꯁꯤꯕꯨ ꯀꯩ 우리 하와이 우리에도 마 좀 하피래잖아 하와이 우리 좀 네마 하이응 tika 태나가 여우라 아마디고 아이 그거 떠오라니 시네 그이노 우무록네 미마시 보러 우무록 사실 함나 봐 그러다 아지 마카레 마카레 아둘 레레 아두기도 마타이다 빠요 마타이다 나마 쿠도 못 가니 시도 보러 마마 합게 모록 또 그노 똥니 땡배야 되고 모록 사바니 빠야 되고 아스팔 뽀빠 살래 사카르 수에 사 속살래 이마 야로 내만 나콩도 그노 똥니 화자예 탐마게 화자예 dagi singane ure dum aina nga yai basa dari haibu dane sida atekpadi yam saraba nga yai basa dari haibu da aina khara kuina thamba yaba lawbiro habda sumaina khara lawbire nga se sida leire yame he ada padana ibe mana moza tong dalu chalo chalo nakong kano tawse moza tong dalu chalo ada sida kai nga haibano I khangji rau macha male to rau macha yai ba nga da makhalani sujale ai nga sa dre ha da ada sia kai no o aina khojule kham haibudu da khojule kham se kano tawre dukki oina sa dukki oina le abajane mai se aina khujule kham angang nu bi narappa kanda nungai tin ha khujule kham gi duk ono thoe soi lei bi ra bani ha marak ta khoina kano tawru khologa sum thadok pu yai dena ko kaje kitang kano tawre ha kan ra pada ju nungai te dena ana khujule kham de mai ma lei re hey crew tes batane
ꯁꯥꯡꯉꯔꯣꯏꯒꯦꯀꯣ ꯇꯦꯖꯄꯇꯥꯗꯤ ꯌꯥꯔꯦ ꯕꯦꯝ ꯀꯣ ꯃꯃꯥ ꯇꯧꯔꯛꯀꯦ ꯍꯩꯀ꯭ꯔꯨꯁꯤ ꯌꯥꯎꯔꯛꯑꯦ ꯑꯩꯅ 이벤ꯗ ꯁꯨꯝ ꯍꯩ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦꯅ ꯆꯠꯅꯤꯡꯕꯗꯨꯗ 이벤ꯒꯤꯗꯃꯛꯇ ꯉꯥꯔꯤ ꯄꯦꯀꯦꯠ 1 2 3 4 5 ngari packet ngari sini maru ina yamna dakata ise taruk ne ngari sigi ngari packet taruk ngari sigi dani mi da kitang hapiro kopiro haibasu hekta hujikan je ta farak hekta taba sana post ki tha le khai sieng na hai tare sana khangna leiraga thalak bune pha ngaton ai ngaton gum ba jani nge hai bagi ko ngaton yaw re thum ya pi si happy re ai yon do re ko ko ya ba ni ma happy le je ama je phak ti ye kai ko si bo yong ya hang do pungam je to hawai zak oh hawa char kang ba hawai zak kang ba yingo nana hawai nana jagem pom ma jani nge jani nge hai ba hai di ningdam da zu hawai jar hai di hawai tra ngam ma san thui da na hujik sia lei re si hang ri ye ko si tan tin thok ba na chawai ariba happy ro ano phang da di na budi hai gi ba ne chawai lei re kang sui su me am jani nge ba chawai ja ariba champut chu hau ba ne ba si je khambra chawai lei re china kai no Sa hao nè Tu Sao happy đấy Bây mà hết rồi mor lu changano Hello. Kilo shot do. Sao happy Asyame Kazing Tu Ai harau mình là nó lắm ta anh là khajing janinge dukan khajing orzu tum hapo marakta kangogum masage hadu akang mangakani mana mane ba post akang ba tharak te di post bo fresh tharak kadro ya roi da bodo tu ngamule ro dukan gi ngamule ro ne sibudi ko adi lungmai di dai acho bodo tharak ya roi hai boko mi mari mangani sujaladi mu be ma pai ganu be ma tau do be ma nam nam bane be ma pai ganu nakut na sado nga Ya supe. na ngamule ro le de nga da da ma khal kya surage si po mami taruke wait No, I don't have to okay. hao le ha How? Jadi oh sina sina achapot sa bani na pop lang kai de chips to alu chips ki thai ni yum na dum sana ra sana ba dukan daga papur zu hapa 2 3 4 5 6 Muni kayo. papar Paano po party? Ha? sana pa papar Pancake. Pancake. chu hai ba chin chu hai ba Pancake. ai hau ri i Pancake. Ha? hai ri bo ai ri bo se mamang de ki angang ko yi man bi phem ni pu sal Masu, do masu yaw ka eh. le da na ini sini kayak ni achapot ke ne ba duna khara asemba asemba Ojena sapot semba. ojena semba jadi hoi drink oh hoi drink mana wari sum thana bada hai gi hoi drink anoba to e sing anoba khet pa yaw gi bani hoi drink kang chu chaw na di hai rakhi ban ako na pai bi yaroi ba si da kem makup ni na Mana to ni? Ada ni. Ada. Next. next dan tada yung sa last yung sa yaw ram me Ya, tak. Oh, belum sah. Tak sah. ai ni mo yung gi sum ha ji ma di khan chak chi yamna kano to budi oidri loi re khot pa budi aru ko yang tung budi nati hai ma adubu yare chahi ge ho tholok ngai ri ni na sum sing du cha do na andak chahi gi ahan bo oidui ni yongchak se saba imoinu nangna ba na baba ai gi po chai myam thabirak pagi Weekend. mo gi bena anu ta hoidi le bena
ꯇꯥꯜꯂ ꯃꯥꯜꯂꯦ ꯅꯪꯉꯦ ꯑꯩꯗꯤ ꯅꯪꯉꯔꯣꯏꯗ꯭ꯔꯥꯅꯗꯤ ꯈꯜꯂꯝꯕꯅꯦ ꯅꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤ 이나오빠가 이나오비가나 ꯍꯥꯏꯗꯤ ꯐꯖꯅ ꯍꯣꯠꯅꯕꯤꯔꯒ ꯊꯥꯕꯤꯔꯛꯑꯦ ꯄꯣꯁꯇ ꯄꯦꯛ ꯇꯧꯔ ꯈꯣꯠꯂꯒ ꯄꯤꯔꯕꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯑꯗꯨ ꯍꯩꯇꯦꯕꯀꯣ ꯑꯗꯨꯒ ꯏꯅꯥꯎꯄꯤꯒꯅ ꯄꯦꯛ ꯇꯧꯔꯒ ꯊꯥꯕꯤꯔꯛꯑꯦ ꯑꯗ ꯏꯅꯥꯎꯄꯤꯅ ꯐꯤ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯏꯃꯣꯏꯅꯨꯗ ꯎꯠꯂꯒꯦ ꯐꯅꯦꯛ ꯑꯃꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯐꯅꯦꯛ ꯄꯥꯝꯖꯕ ꯃꯆꯨ ꯑꯃ ꯑꯩꯅ ꯍꯥꯏꯖꯔꯒ ꯂꯩꯕꯤꯔꯛꯑꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯍꯥꯏꯗꯤ खर कुइर थंबे याबो ओइना पामबगी हाइरबनेबको फ्रेश दी यारे कना कना इंजांग नापी खरमन कैथेन दा योल लै रहे खरमन कैथेन दा पोट योले इंजांग नापी योलिए nga cha loina la chingju ju ju lo yaure la Bye to gila ah. ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯠ ꯊꯥꯗꯧꯔꯕꯅꯤ ꯍꯥꯏꯔꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯁꯨ ꯍꯥꯞꯄꯤꯔꯛꯀꯦ ꯑꯩꯁꯨ ꯄꯤꯔꯛꯀꯦ ꯑꯩꯁꯨ ꯍꯥꯞꯄꯛꯀꯦ ꯁꯤꯅ ꯀꯩꯀꯩ ꯏꯟꯅꯕꯤꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯞ ꯂꯩꯔꯕꯅꯤꯅꯀꯣ ꯁꯨꯝ ꯉꯥꯛꯇ ꯐꯪꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯤꯖꯅꯤꯡꯗꯅ ꯍꯥꯞꯄꯛꯄꯁꯤꯒꯤ ꯌꯥꯝꯁꯤꯜꯂꯛꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯃꯁꯨ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯏꯃꯥꯁꯤꯅꯅꯦ ꯄꯤꯔꯛꯄꯁꯤꯗꯗꯤꯀꯣ ꯑꯩꯁꯦ ꯂꯥꯞ ꯂꯩꯔꯕꯅꯤ나 이마ꯁꯤꯅ ꯄꯤꯔꯛꯇ꯭ꯔꯤꯁꯤ 하이다가 보스 너무 합질라까네봐. 하이바 보스 합박하니 하이다가 합질라까네봐 kanba. माने पिजनिंबनिना अदुबुदि अदा वेचु म्यामदु नुम्बा थांगमदन को म्याम अरोइबैना सिमगतन हाइजके सिगी nga리जे अनौबने मणिपुर उतो nga리 हायेबको अदु सिसिना होय तामोसागी ममानबा बिसेमपुरदगी तामोसागा लुना तिनाबा अंगांग ओरिङे तिनारपा ममानबा मलैये तामोसागी एटीएम कार्ड थाबिरकपदा nga리 सि यावरेबको अदु सि nga리 सि मसु ट्राई तौजरगे अनौबने हाये मोइना न्यू इयर के गिफ्ट ओइन पिबिरे थैंक यू ससी नौबी मोय अनिना न्यू इयर के ओइना थाबिरकपने ना दम हायरेबको आइकी एटीएम कार्ड जुमदा चखिबा अदो माना थाबिरकपा अदो थारकपुदुदा सिसुमु यावसिलकपा फरे फरे Thank you so much. Get on the back.